ꯑꯃꯃꯝꯗ ꯑꯣꯏꯅ ꯁꯛꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯁꯛꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯁꯤꯅ ꯑꯗꯨꯒ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯅꯛꯅ ꯁꯥꯗꯨꯀꯣ ꯅꯛꯅ ꯂꯩꯌꯨ ꯐꯤꯖꯪ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯇꯝꯂꯝꯕ ꯅꯨꯡꯁꯤꯕ ꯃꯄꯥꯝ ꯌꯧꯀꯥꯔꯛꯄ ꯑꯩꯒꯨꯜ ꯑꯃꯅ ꯂꯨꯠꯂꯝꯕ ꯅꯨꯡꯁꯤꯕꯗꯣ. ꯍꯜꯂꯣ ꯒꯥꯏꯁ, ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯑꯦꯀꯦꯅꯥꯎꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯖꯤꯀꯦꯜ ꯍꯣꯏꯗ ꯆꯠꯂꯒ ꯏꯁꯩ ꯁꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯣꯝꯖꯤꯕꯟ ꯍꯣꯏ ꯌꯨꯝꯗꯅꯦ. ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔꯁꯨ ꯁꯤꯗ ꯂꯩꯔꯦ, ꯃꯥ ꯍꯧ ꯀꯟꯅ ꯄꯣꯠ ꯆꯥꯅꯔꯤ. ꯇꯣꯝꯖꯤꯕꯟ ꯃꯣꯏ ꯇꯥꯃꯣ ꯊꯤꯟ ꯆꯠꯈ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯃꯥ ꯂꯥꯛꯄ ꯉꯥꯛꯇ ꯉꯥꯏꯔꯁꯦ, ꯑꯗꯨꯒ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯂꯁꯦ ꯏꯖꯤꯀꯦꯜ ꯍꯣꯏꯗ. ꯑꯗꯨꯒ ꯏꯁꯩꯗꯣ ꯁꯛꯎꯔꯁꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯂꯣꯏꯕ ꯐꯥꯎꯗꯪ ꯃꯤꯌꯦꯡ ꯇꯥꯃꯤꯟꯅꯁꯤꯅ ꯐꯋꯥꯝ ꯀꯟꯅ ꯈꯟꯗꯣꯛꯏꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔꯅ. ꯍꯜꯂꯣ ꯒꯥꯏꯁ, ꯃꯌꯥꯝ. ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯝ ꯖꯤꯕꯟꯁꯨ ꯂꯥꯛꯆꯤꯜꯂꯦ. ꯑꯗꯨꯅ ꯆꯠꯂꯁꯤ ꯃꯌꯥꯝ ꯏꯖꯤꯀꯦꯜ ꯍꯣꯏꯗ ꯆꯠꯂꯨꯔꯁꯤ, ꯑꯗꯨꯒ ꯏꯁꯩꯗꯨ ꯁꯛꯎꯔꯁꯤ ꯃꯌꯥꯝ. ꯑꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯦ ꯏꯖꯤꯀꯦꯜ ꯍꯣꯏꯗ. ꯑꯗꯨꯅ ꯆꯪꯉꯁꯤ. ꯑꯗꯨꯒ ꯁꯤꯗ ꯏꯖꯤꯀꯦꯜ ꯍꯥꯏ ꯍꯜꯂꯣ, ꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔ ꯂꯩꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯩ ꯉꯥꯛꯇꯪ ꯁꯛꯑꯁꯤ, ꯑꯗꯨꯒ ꯍꯥꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯏꯅꯀꯣ ꯍꯥꯟꯅ ꯏꯁꯩ ꯑꯃꯅꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯦ. ꯑꯗꯨꯒ ꯃꯊꯪ ꯑꯣꯏꯅ ꯑꯃꯃꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯁꯛꯆꯔꯛꯀꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯃꯌꯥꯝ ꯑꯗꯨꯅ ꯁꯤ ꯂꯩꯁꯤꯅꯦ ꯏꯖꯤꯀꯦꯜ ꯏꯅꯥꯎꯄꯥꯁꯤꯁꯨ ꯏꯁꯩ ꯌꯥꯝ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯍꯩꯕꯅꯤ, ꯌꯥꯝ ꯍꯩꯖꯗ꯭ꯔꯒꯁꯨ ꯏꯁꯩ ꯑꯃꯅꯤ ꯈꯨꯗꯣꯜ ꯇꯝꯍꯜꯂꯛꯀꯦ. ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯏꯁꯩ ꯑꯃꯅꯤ ꯈꯨꯗꯣꯜ ꯇꯝꯍꯜꯂꯛꯀꯦ. ꯑꯗꯨꯅ ꯃꯌꯥꯝ ꯑꯃꯃꯝꯗ ꯑꯣꯏꯅ ꯁꯛꯆꯔꯛꯑꯒꯦ. ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯟꯅ ꯁꯛꯆꯔꯛꯑꯒꯦ ꯑꯍꯥꯟꯕꯁꯤꯅ, ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣই ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔ ꯁꯛꯂꯛꯑꯒꯦ, ꯑꯗꯨꯒ ꯃꯊꯪꯗꯅ ꯑꯩꯈꯣꯏ ꯏꯖꯤꯀꯦꯜ ꯏꯅꯥꯎꯄꯥꯁꯤ ꯁꯛꯍꯜꯂꯛꯑꯒꯦ. ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯑꯍꯥꯟꯕ ꯁꯛꯆꯔꯛꯑꯒꯦ. ꯑꯩꯅ ꯁꯛꯆꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯅꯤ. ꯑꯗꯨꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯁꯤꯕ ꯃꯄꯥꯟꯊꯣꯛꯅ ꯆꯤꯟꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ, ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯈꯣꯡꯆꯥꯛꯅꯍꯜꯂꯦ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ. ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯁꯤꯕ ꯄꯥꯊꯣꯛꯅ ꯆꯤꯟꯕꯥꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ, ꯐꯣꯡꯗꯣꯛꯇꯅ ꯅꯨꯡꯁꯤꯕ ꯈꯣꯡꯆꯥꯛꯅꯍꯜꯂꯦ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ. ꯆꯤꯡꯗꯣꯜ ꯊꯦꯡꯅ ꯄꯥꯏꯔꯤꯕ ꯂꯤꯔꯤꯒꯨꯝꯕ ꯃꯥꯂꯪꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯌꯥꯋꯥꯁꯦ, ꯆꯤꯡꯗꯣꯜ ꯊꯦꯡꯅ ꯄꯥꯏꯔꯤꯕ ꯂꯤꯔꯤꯒꯨꯝꯕ ꯃꯥꯂꯪꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯌꯥꯋꯥꯁꯦ, ꯅꯨꯡꯁꯤꯃꯪꯒꯤ ꯃꯐꯝꯗ ꯇꯝꯕꯤꯌꯨ ꯀꯣ ꯃꯥꯂꯪꯕ ꯅꯪꯅ, ꯇꯝꯕꯤꯌꯨ ꯀꯣ ꯃꯥꯂꯪꯕ ꯅꯪꯅ. ꯃꯌꯥꯝ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩꯒꯤꯅ ꯑꯩꯈꯣꯏ ꯃꯊꯪꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔꯒꯤ ꯇꯔꯟ ꯇꯥꯔꯦ. ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯑꯗꯨꯅ ꯑꯩ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯊꯤꯕ ꯐꯖꯕ꯭ꯔꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯅꯤꯁꯤꯀꯨꯃꯥꯔ ꯇꯥꯔꯦ. ꯕ꯭ꯔꯣ ꯅꯩ ꯀꯩ ꯏꯁꯩ ꯁꯛꯀꯅꯤ? ꯑꯣꯀꯦ, ꯑꯩꯈꯣꯏ ꯕ꯭ꯔꯣꯒꯤꯅ ꯅꯛꯅ ꯁꯥꯠꯂꯨꯀꯣ ꯅꯛꯅ ꯂꯩꯌꯨ ꯇꯧꯕꯗꯣ ꯍꯩꯖꯗꯦ ꯃꯌꯥꯝ ꯋꯥꯔꯧꯒꯤꯅꯣ. ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ. ꯅꯛꯅ ꯁꯥꯠꯂꯨꯀꯣ ꯅꯛꯅ ꯂꯩꯌꯨ ꯇꯥꯕ ꯐꯪꯍꯜꯂꯣ ꯅꯨꯡꯁꯤ ꯈꯣꯟꯖꯦꯜꯗꯣ ꯂꯩꯅꯝ ꯌꯦꯡꯕꯤꯌꯨ ꯂꯝꯂꯥꯟꯕ ꯀꯟꯅ ꯅꯨꯡꯁꯤꯕꯗꯣ ꯅꯪꯒꯤ ꯑꯩꯒꯤ ꯑꯣꯏꯍꯜꯂꯣ, ꯅꯨꯡꯁꯤꯕ ꯀꯧꯕ ꯃꯣꯏ ꯅꯨꯡꯁꯤꯅꯁꯤ ꯀꯜꯂꯤ ꯇꯀꯣ ꯄꯥꯈꯪ ꯊꯃꯣꯏ
ꯊꯝꯖꯕ ꯅꯨꯡꯁꯤ ꯁꯛꯇꯝꯁꯦ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯎꯍꯟꯅꯤꯡꯗꯦ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯂꯤꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯕꯪꯗ ꯄꯨꯒꯅꯤ ꯑꯩꯅ ꯇꯥꯔꯤꯛꯂ ꯈꯣꯟꯖꯦꯜꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤ ꯅꯨꯡꯁꯤꯔꯃꯤ ꯅꯣꯛꯅ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ ꯇꯥꯔꯤꯛꯂ ꯈꯣꯟꯖꯦꯜꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯤ ꯅꯨꯡꯁꯤꯔꯃꯤ ꯅꯣꯛꯅ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯈꯪꯕꯤꯗ꯭ꯔꯕ ꯅꯥꯀꯦꯛꯇ ꯑꯣꯏꯔꯅꯤ ꯃꯄꯣꯛꯁꯤꯡꯒꯤ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯇꯧꯔꯣ ꯊꯋꯥꯏ ꯑꯣꯏꯕꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ Okay, fazay. Aduna mathangsina akhoi naumba Ezekiel gi amuk taminarsi ma'am. Amundagi ise ama. ꯃꯌꯥꯝ ꯑꯩ ꯍꯩꯕ ꯅꯠꯇꯦ ꯏꯁꯩꯁꯨ ꯐꯖꯅ ꯐꯥꯗꯦ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯔꯛꯑꯒꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯐꯅꯕ ꯋꯥꯈꯜ ꯄꯤꯕꯤꯔꯣ ꯁꯣꯛꯅꯕ ꯂꯩꯇꯖꯅꯕ ꯄꯥꯡꯒꯜꯗꯣ ꯍꯥꯞꯄꯤꯔꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯅꯕꯂꯝꯕꯤꯗꯨꯅ ꯊꯝꯕꯤꯔꯣ ꯑꯩꯅ ꯐꯨꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯣ ꯅꯪꯅ ꯆꯦꯟꯕꯤꯔꯣ 나잉 마마이다 타완 니자가 사리와리도 너무이 바람네 리글라이 마사카랑나 나자가 다리 마미도 Yam mazagre kuwa kuji. Aduna ma'am akhoi ahumju sakpa lore ai practice loina ko akhoi su sak chana bane ma'am ngasi video si de ma'am ko bain tauge tale akhoi majen tale Hello guys ma'am aduna akhoi hoji isai sakpa loijere aduna thole ko akhoi Ezekiel hoi gi boi isai sakpa tu dagi aduna chalas ma'am yum yor ga mo tenarse Hello guys ma'am aduna hoji yum yojare isai ngatang sha ama mo tungna Ezekiel hoi dagi halage bro ni Kumar ga adugi tamjiban ga su mabani chakare aduga Ezekiel su mem de lehere aduga ai su yum da lai ko mem aduna ngasi video si matang si da luijinjarage ai video si nungai gi like share subscribe comment bibiro mo mem na mathangi video da mo mem punan thengna minar se aduna mem ngasi gi bye bye